8 April 2017 Nanthankodu, Kerala. Nanthankodu Pens Compound da pung 12 makhai aduwaida mioi kharana yum amadagi mai chakpagi maiku kara urami. Hariba yum asi Pens Compound da leiba Rajathagam amadi Dr. Jen Badmagi yumni. Yum asi maina chalakpa aduda mioi kharana Fire Department amadi Police ta pau pirami. Benz Compound asiga Kerala gi Chief Minister Oiriba Clip ki yum asiga supnadagi meter chatruka yankai mukta lapnabani maram asina mafam asi high security shu Oiriba mafam amani. Maram asina Benz Compound da matam yam laudana athuba matam da Fire Department amadi Police yaroklami aduga mai adubu muthatnaba makhoi gi control da leiramki. Adubu yum adugi manungda changma matamda yamna thajadaba angakpa amadi akiba ama oigani haibadi khanglamde. Asumna firefighter na yum adugi manungda changduna yenguba matamda yum adugi manungda pochai khak mai chaktuna leiramba natana first floor gi bathroom gi manungda siraba mioi marigi hakchang shu phangmangamlongki. Haiba hakchang sing asi ayambana loina maina chaklambani. Aduda natana hariba hakchang sing adu khara amadi thangumba amana kakthalambasu thengnaki. Police na hakchang adubu yengduna leiringai khangkhangudana amuka ground floor da mai chakpa amuk haurakibani. Ground floor da mai chalakpa adubu muthatlaba matungda ground floor gi bathroom da phi kambona yomsinduna thamlamba asiba hakchang amasu leirongkibani. Hariba hakchang adu tin haibadi hanna chabusu hauramlabani. Hariba thaudoksing adu urubada angakpa amadi oirami aduga thaudok asi khanghodana mai chalakpa amadi natre haiba khanglamki. Karigumba mai chalakpada mioising adu mai chaktuna siba oiragadi mioising adugi hakchangda thangna kakpagi takpham leiramloidabani. Police na hariba yum asida mioi kaya leibano amadi mioising adu kana kanano khangdoknaba police na makoigi investigation haurami. Police na makhoi gi lekai gi mioi singda yum adugi matangda hanglami. Lekai gi mioi singna hairakpada yum asida makhoi manga leibani. Rajathangam mahak asi retired history professor ni aduga magi nopi Dr. Jen Badma mahak asisu retired cardiologist ni. Makhoi gi machanupa ahal Kedel Jensen Raja game developer ni. Makhoi gi machanupi Caroline mahak asi tha kharani gi mamangda China dagi MBBS tamba loiraga laktuna laikibani aduga Dr. Badmagi anti Lalita mahakna hakchanggi anaba kharadagi Badmagi manakta laktuna leirambani. Yum asida mioi manga leiba aduga makhoigi yum mai chakpada mioi manga mak siba adusu thangna kakpagi mami taramba maram asina laikai mioi singna thaudok asi kanagumba mioi kharana oirangani haina thajinarambani aduga Police tasu miyamna khanaramliba aduma khalambani adubu makhatana thijilubada angakpa makhoina thajaruriba adugi tayonaba ama oirambani. Hairiba case asi mamangda Kerala Police na thengnaramkide handakki thokliba asina makhoigi mafamdadi ahanba angakpa thajadaba amani. Police na mioi mangagi asiba hakchang phangkiba adu mioi amagi hakchangdi asengma nate damini yot amadi Pina mi amagi shepta sabani. Adu oirabadi makoigi yumda mi manga leibada amadi asaba oina phangbanina mi ama watlibani. Police na watliba mi adu kanano haina thidokpa haurami. Police ta makhoi mayamgi asiba hakchanggi autopsy report phangbada police na chingnaramba adu khangmangamlamki. Yum adudagi phangkiba mioi manga adugi manungda hakchang amadi sajinaba hakchangni. Police na mioi marigi hakchang damak phangkibani aduda wathoriba hakchang asi Rajathangamgi machanupa ahal Kedel Rajani. Police na su khangmangamlomki adudi damigi hakchang ama thamlamba asi police na thidokpada ngahunnaba tawramba yai aduga hojik thodok asida police na chingnariba asi Rajathangamgi machanupa ahal Kedel dani aduga mahak asisu hojik thiba khangdana leiribani. Amuksu hariba asi police tasu chap chaba karino haiba adudi khangdribani. Kedelna makhoigi imung adubu hatpa oiramgadra natragana Kedel masasu hatpa yaukrabra haiba asini.
ꯍꯥꯏꯔꯤꯕ ꯑꯁꯤ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯍꯥꯟꯕꯗ ꯀꯦꯗꯦꯜ ꯑꯁꯤ ꯐꯪꯕ ꯃꯊꯧ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯐꯪꯁꯨ ꯐꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ 9 ꯑꯦꯄ꯭ꯔꯤꯜ 2017 ꯊꯤꯔꯨꯕꯅꯟꯊꯄꯨꯔꯝꯗ ꯄꯨꯂꯤꯁꯅ ꯀꯦꯗꯦꯜꯒꯤ ꯋꯥꯟꯇꯦꯗꯀꯤ ꯐꯣꯇꯣ ꯑꯃ ꯃꯐꯝ ꯀꯌꯥꯗ ꯊꯦꯠꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯅꯁꯨ ꯀꯦꯗꯦꯜ ꯑꯁꯤꯕꯨ ꯊꯤꯕ ꯍꯧꯔꯝꯕꯅꯤ꯫ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ, ꯕꯁ ꯁ꯭ꯇꯦꯟ, ꯁꯣꯞꯁ ꯑꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯨꯂꯤꯁꯀꯤ ꯏꯟꯐꯣꯔꯃꯔꯁꯨ ꯊꯝꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯦꯗꯦꯜꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ ꯀꯦꯗꯦꯜ ꯑꯁꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯕꯔꯥ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯊꯝꯄꯥꯅꯨꯔ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯁ꯭ꯇꯥꯐ ꯑꯃꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯐꯪꯂꯝꯃꯤ ꯃꯗꯨꯗꯤ ꯀꯦꯗꯦꯜꯅ ꯆꯦꯟꯅꯥꯏꯗꯒꯤ ꯂꯥꯛꯄ ꯇ꯭ꯔꯦꯟ ꯑꯃꯗꯒꯤ ꯀꯨꯝꯊꯔꯛꯈꯤꯕ ꯎꯔꯝꯃꯤ꯫ ꯔꯦꯜꯋꯦ ꯁ꯭ꯇꯥꯐꯅ ꯀꯦꯗꯦꯜꯕꯨ ꯃꯁꯛ ꯈꯪꯈꯤꯕ ꯑꯁꯤ ꯃꯥꯒꯤ ꯁꯝ ꯁꯥꯡꯕ ꯑꯗꯨꯗꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯋꯥꯟꯇꯦꯗꯀꯤ ꯄꯣꯁꯇꯔ ꯊꯦꯠꯄꯗ ꯎꯈ꯭ꯔꯤꯕ ꯑꯗꯨ ꯕ꯭ꯂꯨ ꯁꯔꯠ, ꯖꯤꯟꯁ ꯈꯣꯡꯒ꯭ꯔꯥꯎ ꯇꯣꯡꯂꯝꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯗꯨ ꯐꯪꯕꯗꯒꯤ ꯈꯨꯗꯛꯇ ꯄꯨꯂꯤꯁꯅ ꯊꯝꯄꯥꯅꯨꯔ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯈꯨꯗꯛꯇ ꯆꯠꯇꯨꯅ ꯄꯨꯂꯤꯁꯅ ꯀꯦꯗꯦꯜꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯄꯨꯂꯤꯁꯅ ꯀꯦꯗꯦꯜꯕꯨ ꯐꯥꯕ ꯃꯇꯝꯗ ꯀꯦꯗꯦꯜꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎꯕ ꯆꯠꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯀꯦꯗꯦꯜꯅ ꯄꯨꯂꯤꯁ ꯎꯕ ꯃꯇꯝꯗ ꯆꯦꯅꯤꯡꯉꯥꯏꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯌꯥꯝ ꯂꯥꯏꯅ ꯀꯦꯗꯦꯜꯕꯨ ꯐꯥꯔꯝꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯃꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯀꯦꯗꯦꯜꯕꯨ ꯐꯥꯕ ꯃꯇꯝꯗ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯃꯇꯝꯗ ꯀꯦꯗꯦꯜꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯈꯤ꯫ ꯀꯦꯗꯦꯜꯅ ꯃꯁꯥꯅ ꯌꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯥꯅ ꯍꯥꯠꯄꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨ ꯃꯩ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯑꯇꯩ ꯑꯇꯣꯞꯄ ꯀꯦꯁꯇꯒꯤ ꯌꯥꯝꯅ ꯇꯣꯉꯥꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯗ ꯀꯜꯄ꯭ꯔꯤꯠ ꯑꯣꯏꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯐꯥꯈꯤꯕꯒꯤ ꯃꯇꯨꯡ ꯃꯁꯥꯅ ꯌꯥꯅ ꯃꯥꯅ ꯍꯥꯠꯈꯤꯕꯅꯤ ꯌꯥꯖꯔꯝꯃꯤ꯫ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯀꯦꯗꯦꯜꯅ ꯈꯜꯂꯝꯕ ꯋꯥꯈꯜ, ꯃꯣꯇꯤꯕ ꯑꯃꯗꯤ ꯁꯥꯏꯀꯣꯂꯣꯖꯤ ꯑꯗꯨ ꯈꯪꯕꯗ ꯑꯉꯛꯄ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯥꯕ ꯐꯪꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ 8 ꯖꯨꯂꯥꯏ 1988 ꯅꯟꯊꯥꯀꯣꯗꯦ, ꯀꯦꯔꯂꯥ꯫ ꯀꯦꯗꯦꯜ ꯖꯦꯟꯁꯟ ꯔꯥꯖꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ, ꯃꯤꯌꯥꯝꯅ ꯁꯟꯃꯥꯟ ꯇꯧꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯃꯥ ꯔꯤꯇꯥꯌꯔ ꯗꯥꯛꯇꯔ ꯖꯦꯟ ꯕꯠꯃꯥ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯅ ꯔꯤꯇꯥꯌꯔ ꯍꯤꯁꯇ꯭ꯔꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯜꯅꯨꯄꯤ ꯑꯁꯤꯁꯨ ꯆꯥꯏꯅꯥꯗꯒꯤ MBBS ꯂꯣꯏꯗꯨꯅ ꯃꯥꯁꯨ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯒꯗꯧꯔꯕꯅꯤ꯫ ꯌꯨꯝꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯏꯃꯨꯡ ꯑꯃꯅꯤ꯫ ꯃꯤ ꯑꯇꯩꯒꯁꯨ ꯀꯌꯥ ꯋꯥꯔꯤ ꯁꯥꯅꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯀꯦꯗꯦꯜꯒꯤ ꯃꯄꯥ ꯔꯥꯖꯥ ꯊꯪꯒꯝ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯆꯠꯂꯝꯕ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯃꯍꯥꯛꯄꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯉꯣꯟꯗ ꯆꯥꯎꯊꯣꯛꯄ, ꯄꯣꯡꯊꯣꯛꯄ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯃꯥꯒꯤ ꯚꯔꯥ ꯑꯁꯤ ꯑꯃꯨꯛꯅ ꯗꯕꯜ ꯍꯦꯟꯗꯨꯅ ꯄꯤꯔꯝꯃꯤ, ꯑꯃꯨꯛꯅ ꯇ꯭ꯔꯤꯄꯜ ꯍꯦꯟꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯗꯦꯜꯗ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯍꯟꯅꯤꯡꯕꯒꯤ ꯄ꯭ꯔꯦꯁꯔ ꯈꯔꯗꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯗꯦꯜꯗꯗꯤ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯑꯦꯛꯖꯥꯝꯗ ꯃꯥꯔꯛ ꯍꯟꯊꯅ ꯐꯪꯕ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯑꯟꯁꯔ ꯇꯧꯗꯕꯗꯒꯤ ꯑꯣꯖꯥꯅꯁꯨ ꯀꯦꯗꯦꯜꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗꯁꯨ ꯃꯥꯒꯤ ꯃꯄꯥꯅ ꯀꯦꯗꯦꯜꯕꯨ ꯐꯨꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯀꯦꯔꯣꯂꯤꯟꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅꯁꯨ ꯀꯦꯗꯦꯜꯗ ꯌꯥꯝ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯧꯔꯝꯗꯦ꯫ ꯁ꯭ꯀꯨꯜꯗ ꯑꯣꯖꯥꯅ ꯉꯥꯡꯕ ꯑꯗꯨꯒ ꯌꯨꯝꯗꯅ ꯃꯄꯥꯅ ꯉꯥꯡꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯗꯦꯜꯅꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯝꯈꯤꯗꯦ ꯑꯗꯨꯒ ꯀꯦꯗꯦꯜꯒꯤ ꯃꯃꯥꯟꯅꯕꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯃꯇꯣꯝꯗ ꯂꯩꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯀꯦꯗꯦꯜꯅ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯒꯤ ꯀꯥ ꯃꯅꯨꯡꯗ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫
Kedelna makoigi imungi miyoishinga yamna lapthoknarami maram asina first floor da makoigi miyoishingna lakpa matamda Kedelna thinglami aduga karigumba makoigi miyoi ama hektena magi first floor da kakhalamba tarabadi mahakna law khongdana chairami Kedelgi yumthangnaba singnasu Kedel asi yumdagi mapanda kaya thokpa amadi miyoi amataga wari sanaba uramde Kedelgi behavior asina magi lairiktasu akaiba kaya amadi laklami maduda makoigi imungi miyoinasu Kedelgi khanbada awaba kaya ama oirami asumna mapana Kedelbu MBBS tamnabagidamak Philippines ta tharami mahaksu afaba laik laisu haiba mina sanman tauba mi ama oihennaba mapana honarambani adubu Kedelna Philippines ta chahi ama leiraba matungda India da amuk laklami adugi matungda amuka makoigi imungna Kedelbu computer engineering tamnabagidamak Australia da tharami matam adudasu Kedelna makatana magi mahi aduda thawai yaudabadagi yumda amuk halaklami Kedelgi mapana macha asida thajaba karisu leiramkhidre mapagi mityengda machanupa Kedel asi maithiraba karisu tawbangamdraba mi ama oina urami adugi matungda Kedelna mapada hairami animation da interest lei aduna game developer oiba pami maram asina amuka Australia da chatpa pamlami mapana karisu thajarudraba machana magi apamba ama leiramba adu harauramki aduga Kedelna pamleba adu tamnabagidamak Australia da tharami chahi khara tamlaba matung Kedelna Australia da thabak ama phanglami hariba pau adu yungi miyoisingda tamba matamda Kedelgi mama mapanasu yamna haraunarami aduga Kedelgi thabak asi remotely tawba yarami haibadi magi yumda leina tawba yaba thabak oibana mahangna yumda amuk halaklami Kedelna yumda laklaba matung tha khara leiraga magi machalnupi Caroline chu China dagi MBBS loiraga yumda halaklambani haujikti makoigi imung asi nungaina amuk leiba horami Kedel su magi thabak ama phangjarabani aduga machalnupi Caroline chu athuba matamda doctor ama oiragadoribani mama mapagi mafamda machasingna mafam chana lehauba makoibu sembiramba asidagi ahenba karibu pamlamgani adubu makoina nungaina leiramba adu ikuidana mangkhirami 5 April 2017 ayu anganmada Kedelna magi mamada game anouba ama develop tawi hairami hariba game asi ihan hana mamabu inghanba pamlami maduda mama su yamna haraujarami harauna Kedelgi ka aduda kakhatkibani chahi kharagi mamangda magi machanupana makoida wa inthinuwaina nganglamdaba adu haujikti machagi mafamda ahongba ama laklamba adu mamanasu haraujarami machana game ama develop tawrpa haiba asi magi mahi adu hairubanani mamanasu magi macha asi lemna manghauraroi khanduna haraujarambani mamana computer gi mamangda phamduna computer gi screen da yengduna leirami matam aduda tunglumdagi machanupana chingjing ama paiduna mamada yantharakpani mamasu machana yam thuna areiba thona puthoktuna yantharakpa adu karisu thaidokpa nanghodabani machana mama aduda chingjangna kayarak hanna yantharami mama aduna sidriba phauba chingjangna yantharami aduga mamana laurokpa adu tadanabagi damak hana mamangda Kedelna magi ka aduda isai bolum hauna tharambani mama amana machabu tha tara naupuduna macha ama taibang pharoknaba hotnabada yamwana ngaijarambani adugi matung machabu karida soihigadagi khanduna afaba macha ama oihningduna machabu leijaba selthum thadaduna mahi masing tamhankhibani adubu madugi ona tainabada mama amada karisu minungsi leitana hatkhibani mamana sikhraba matungda Kedelna asiba hakchang adubu chingduna puraga magi barum manungda chingchinduna thamlambani adugi matungda ka aduda I mayam ama taba adu taithoklambani aduga makhada kumthaduna mapa amadi machannupiga punna breakfast tawminarambani matam aduda makhoi ahumna breakfast tawriba adu mabu hek pokpiba mamabu halurba matungdani adubu Kedelgi mafamda karisu tawdaba amagum yam normal oina breakfast adu tawrambani machanupina mamabu hanglakpada mamadi mathaki kada mana develop tawba video game ama yenghori hairami adugi matungda magi mapabu
mathakta magi kada kakhattuna mana develop tauba game adu yengnaba hairami mapasu yam haraujarami machanupaga puna magi kada chalami mapadi machana magi kada kaukhaliba asi mabu hatnabani haibadi khanglamdi mapana kadelgi ka yauduna phamduna video game adu yengnaba taurambani mapasu mamangda mamabu hatkiba aduga chap manana hatkibani aduga magi bathroom da chingchinduna thamkibani angakpani mabu hek pokpiba mama mapa phawbada yegnaba amagumna hatpa ngamlaklagadi atopa mi amabu matau karamna thajaba ngamgani mama mapa hatlaba matung magi ka adu singdoktabida magi machanupibu kouba chatkibani machanupina ka aduda kakhalakpada mafam aduda I mayam ama taiduna taduna leiramba adu ubada pakhalamki machanupishu khanglami magi mamangda lepliba magi mabung asi ngasidi phatraba mi hatpa ngamba sa ole haiba Carolina ka adudagi chenge haina tawrakpada kedelgi singjangna yantharakibani adubu daw phaba haigadra ahanba yantharakpa aduda Carolinda kaya soklamdi aduga Carolina chenaba honaringaida kedelgi manakta leiba thang amana Carolingi mangakta lenduna hatkibani yum asi yam chawba aduga yum aduda ahoba music thaba aduna manak nangna leiba haibadi yumthangnana leiba miyoisingna thokriba thodoksing asi taramkidi aduga hojik yum achida lehoriba asi mahaki anti khak ngairabani mahak asi ahal oibana maram oiraga phajana ubasu ngamdaba amadi phajana sengna tabasu ngamdrabani adubu kedelgi wakhaldasu mahaki antibu hatnabigi wakhal khalami mahaki antibu hatringaida kedelna makoigi manak nangna leiba restaurant amadagi makoina chanaba chak order tawrambani aduga kedelgi losing puthoktura makoina chanaba adu plate manga order tawrami adubu hariba matam aduda miyoi ahumdi hatkrabani asumna kedel amadi magi antiga chak chaminaduna kedel tongkibani mana tumliba ka asi ngasai mana magi mama mapa machanupi hatkiba ka adudani aduga haujikshu asiba hakchang adu magi bathroom da leiribani mathangi numit nungalakpada makoida thabak tawba mi amadi chak thongnaba mi lakpada kedelgi mama mapa udabadagi makoigi mama mapa bu hanglami aduda kedelna mama mapa amadi machanupidi kaina kumari da makoigi mari mata amagida chatki harami aduga mahaki antishu numit khara leiradi mafam aduda chatpa yai haina khumlami asumna makoina su kedelna hariba adu thajaraduna makoigi thabak loiraga hankibani adugi mathangi numittasu cook amadi metna thabak tawba lakpa matamda kedelgi anti adusu leiramdabani mahaki anti adusu kedelna magi antigi ka aduda hatkibani aduga ka adugi attached bathroom da blanket na yomsinduna thamkibani aduga kedelna magi anti asibo hatnaba mamangdagi plan tawkhrabani maram asinani mahangna cook amadi metna hangba matamda kaina kumarida chatkibasu yai haina khumlamliba adubu kedelna tawruriba thabak asi khanjiluragadi akiba ama phawhalli numit humni phawba makoigi mama mapa machanupi antiga thawai yaudraba hakchanga kedelga numit humni puna leminarambani matam aduda cook amadi metchu adum laklambani adubu haiba thodok asi matam aduda makoinasu karisu khangba ngamlamde numit humni surokpa asida kedelna hakchang adubu thangna kakpasu haurami aduga matam asi saba matam oibana hakchang adusu pumthaba horoklami manam namthiba namba horoklamlabani hariba namthiraba manam asina laikai adugi yumthangnana leiba miyoisingdasu khanglakadabani adubu hariba mayam asidagi karamna khanghalloidagi haiba asisu kadelna hana plan tawrambani kedelna numit kharanigi mamangdagi makoigi yumgi manakta leiba petrol pumdagi petrol logba haurambani mana kanasu khanghandana petrol sing adu yumda pusilambani asumna 8 April 2017 da magi kagi bathroom da leiba mama mapa machanupi makoi ahumbu petrol hejinduna mai tharambani adubu mai adu bathroom dagi leiba hakchang adu khak natana yum adusu maina chakpa horami matam aduda kedelsu kari tawgadabano khanglamdi kedelna mafam adudagi chenkibana phagani khalambani hariba mayam asi kedelna makoigi imungi miyoisingbu matau karamna hatkibano haiba adudi halibano haiba asidi hojiksu khangdri
Kedelna hana mamangdagi mioi amataga phajana wari sanarkhidabani. Kedelna computer mamangda adum phamduna leikibani. Mahakna numit chupa game sanaba natragana internet paiduna lerambani. Aduga mana video games hanariba asishu yamna violent oiba game amani. Madugi thimdi war blood related oiba game ngaktani. Chahi tara marida ngairiba angang amada naithom taba punchi aduga negativity oiba game amasung mahakpo yingsinbidana internet pahenkiba asina kedelda athauba thang ama pahenmaga manaramki aduga masida oithokpa yaba asi angang amada sukhang khangandana internet paiduna mana uroidaba yengloidaba mafam amada yaromkibani kedelna internet tagi anauba topic ama thengnaduna khangmangamlammi madudi astral projection Hariba project asi mayamna thajanabada practice tauba amani masida perform tauduna hakchangdagi thawai thorakpa adu yengba yai haina thajanarami aduga masamaksu auropta body experience yengba yarami astral projection asi matam kuirabagi mamangda black magic satanic rituals kasu samnarami hariba asi kedeldasu practice tauduna yengba pamlami Makatana kedelna police ta hai mahakna chahi tara maridagi astral projection asibu try tauramani mana magi ka aduda phamduna hariba topic asigi matangda practice tauba amuka hena khangnaba thijilambani aduga amana kedelna thabak phangle hairamba adu asengmada thabak phangmanate mana Australia da chaliba adusu astral projection da hena practice tauba ngamnabani aduga mana thabak phangle hairabadi mana yumda makhatana practice tauba matamdasu mangonda ayet papidanaba haijilamkibani kedelna chahi tarawanga surakpadagi haiba astral projection asibu practice taurambani aduga yum amatada laiminarabasu kedelna kari tauribano haiba adudi imungi miyoisingna karisu khanglamdabani aduga kedelna makhoigi mama mapabu hatnabagidamak May 2016 dagi practice taurambani aduga amana police na sajinaba hakchang ama phanggiba adusu kedelna hatnabagi practice taubagidamak semkhibani singjang adusu kedelna online dagi laigibani aduga dummy body aduda practice taurambani kedelna hairamagi matung ina mama mapa sing adu hatlaba matungda makogi thawai adu dummy body aduda changlami aduna mahak asi yamna powerful ama oiramgadabani hariba wari mayam adu police na tabada magi wari adubu thajakhiramde aduga kedel asi medical illni haina case asibu atopa angle amada purami aduga police ki mityengda kedel asi yamna haisingba mihatpa amani haina khalamki aduga police ki mityengda kedel asi yam haisingba mihatpa amani yam munna khalaba matung plan tawraga hariba thabak asibu tawkhibani aduga nuti numit khudingi magi statement adusu honglami amukna devil bu haraunabagi-damak mana mapabu hatkibani aduga amukna makoigi imung maru oina magi mapabu yeknabadawna khalami maramdi kedelda macha ama oibagi phahaningmagi phuba chaiba tawba aduna mahakta yeknaba ama oina khalamki aduga hariba asi korna kedelbu mentally illni hairami aduga mabu trial gi damaksu unfit oi hairamki asumna kedel asi government mental health research center da thamlami mafam aduda numit kunni psychiatric ahumgi observation da lerami adugi matung Thiruvananthapuram jail da transfer tawrami matam aduda kedelna 24 April gi numidang da mahakna leminaba miyoi amabu hatnaba hotnarami adugi matungda kedel asi amuka mental health center da tharammi adubu hariba case asi matam aduda loiba natri case asi IPS officer Sri Lekhana paw adu tabada kedelga unaba pamlamki adubu authority na maga unaba yaromkide kedelbu khangdonaba Sri Lekhana kedelbu unaba asi yamna maru oirami authority na yadabadagi Lekhana kedelga unanaba pressure tawrami matam aduda authority na yarami adubu safety shu yamna maru oiribani maram asina makoi anina unaba matamda makoi anigi mayaida asangba table ama thamlami aduga lekhada emergency bell amasu pirami karigumba emergency oirabadi bell adubu namnaba kedel gi sak asi hek ubada yamna angakpa akiba phawba sak amadi oirami lekhasu ahanba hek ubada masada karigumba kharadi phawrami lekhana thona puthoktuna hanglami kari maronggi damak nanga leiminariba miyoi adubu hatnaba honaribano
Matam aduda Kedelna asumna hairei mioi adubu hatnaba monster haibadi saital amana hairambani monster aduna mangonda hanjin hatnaba hairambani IPS lekhana Kedelda makhatana wahang khara hangninglamki adubu Kedelgi sakpham amadi khonjel honglakpagi mawong ama urami aduga khonjen olaga hairei lekhagi maningda kanagumba ama lepi aduga mioi aduna nangbu hatnaba hairi Kudak aduda pakhatuna lekhana pel adu namlami mapanda leiba police officer sing manungda changlaktuna Kedelbu puthoktuna chatkirami lekhana Kedelgi phibam asi mental issue ni haina khalami aduga magi treatment makha tana chathanaba hairami makha tana Kedelgi angakpa akiba mong adu kayarak hana makha tana tawrami maga leiminaba inmate tasu tawrongki maram asina Kedelbu mafam adudagi tongana solitary confinement da thamnamki aduga Kedel asi magi sel manungda sor phungatpadagi kyan manglaga leiramba thengnaki aduna maram oiraga mahakpu ICU da admit tawrami matam khara ventilator da leiraba matungda mabu kanba ngamlamki ngasi phauba chahi yamlaba matam sidasu Kedelgi mental health gi phibam na magi trial asi hojiksu haudribani aduga magi mari matana su magi damak lepkani haina ngasi phawbada kanana su tholakpa leitri hojiksu Kedel asi jailda magi numit ngairi Kedelgi case asidagi wahang kaya amadi hangli adubu wahangsing adu phangani haibadi thajade psychiatric ki matung ina Kedel asi schizophrenia ni hairami hairiba asi hana angang oringaidigi magi anaba asi leiramgani haina thajaba pirami aduga hangliba wahangdi Kedelgi mama mapana laik laisu haiba mioi ama oiraga Kedelbu medical gi treatment tawramdaba asini aduga amana karigumba Kedelna astral project ki practice tawramba tarbadi mahaki mathakta try tawdabida makhoigi imungi mioida kari marumgi damak try tawribano astral project practice tawbada hatpani hairagadi ahanba magi mama hatpada toktriba karigino makhatana makhoigi mioising loina haliba aduga mana kari marumgi damak chenkibano haiba uhang mayam ama hangni mashini ngasigi asengma thokhiba tabada akiba ama phawanba wari thodok asigi wari asi tabirba matungda Kedelgi mafamda thokriba thodok asi asengma makki black magic na oiramgadra natragana angang oiringaidagi mama mapana phuba chaiba tawkhiba aduna mangonda asawba olaktuna magi mama mapabu hatnaba plan tawrakhibara haiba asi adongi mota kari leibage haiba du comment tawduna thambiramu masi haijaraga ngasigidi matang swaida kaina nabagi matam adu laujage mayamsu nungaina cheksina lebiyu aduga channel asibu support tawbiduna like share comment amadi subscribe tawba kaupiganu